Russia amasung Ukraine yu iba landform mase lushinba ngamliba USA amasung Russia hairiba country ni sigi maikeidigi peace ki oiba wafam amada khanaba hawraklaba matung asida nakalani maki maikeidigi yamna chawba game kharkak sanari USA gi maikeidigi yamna chawba khongthang amoina Russia hairiba country asida mamangdagi hawna aduki bati yamlaba sanction singna nanduna leiraba Russia hairiba country asigi economy asida anawba chetheng ama oida anawba sanction sing amu USA gi maikeidigi lautokre hairiba khongthang asida USA khakta natana EU amasung UK hairiba country asina su yamna chawna mateng tawsilakpadagi Russia da chetheng kharadi uba soidana fangani adubu nakal amaromda Russia gi maikeidigi USA na thamjalakliba sanction asida yamna kana yaningdaba fongdokchaba taragsu USA na laukhalakliba khongthang aduda USA gi pressure da yengduna Russia gi maikeidigi karigumba thabak amata tawroi haibagi oiba wafamsing fongdoktuna directly challenge tawri nakalani makki maikeidigi haujiksina Ukraine amasung Russia gi oiba laimaisingda aduki mati yamna chawba missile drone singba attack sing chathadaba nakal amaromdana sanction gi oigera makal makhakia gi oiba warfare asisu chathanari gi oiba matam asida Vladimir Putin amasung US President Donald Trump hairiba luchingba ani asi pau faunaraba matungda magi oiba conditions sing adu yanabagi damakta nakal amana amada pressure tawnabagi oiba mong amakhakta tapna changsilakli hauji Russia amasung Ukraine yoba landform asi chehi mari fajilaklaba asi fawbada yumthangnariba Europe yoina leiriba country sing asigi maikeidigi fawba ngasi fawba sanction thamba ngamdana lakliba Russia gi aduki matik yamna chawraba crude oil gi oiba giant company anida USA gi maikeidigi sanction thamjilakliba asida USA na yamna chawba Russia da message amakhak piri madudi haujik sonariba landform asida karigumba nakoina landform asibu US na thamlakliba condition adu yaduna landform asi loshindaba taragadi Russia gi oiba economy da chathariba attack asi aduki matik yamna chawba mong amada chathaduna Russia hairiba country asi economically collapse tawhangani haibigi oiba wafam asi Trump ki maikeidigi mayak sengna Putin da thamli hauji USA gi president oiriba Donald Trump hairiba luchingba asigi maikeidigi Russia amasung Ukraine yoina sognariba loshinba ngamdraba chahi mari fajilaklaba landform asi loshinba yamna pamle maki maikeidigi election hek karaba matungda president oina fam hek paibiga nongmagi manungda loshingani haiduna fongdokluba landform asi ngasi fawba makha chatharakba asida opposition da leiriba kangbu singdagi hawraga malem asigi miyoi kiyamagi maikeidigi maki oiba integrity da question tawbasu adumak leptribani matang asida landform kiyama loshille haiduna mahangna Nobel Peace Prize phangnabagi damakta tanariba asigi oinasu yamna chawba maram amadi oiribani tawbatabu hairiba maramsing asidagi hendoklaga hauji US President Donald Trump asi sonariba landform asina yamna kok saba film amada thamli hauji leiriba Russia amasung Ukraine yoiba landform asida Ukraine hairiba country sibu kannabagi damakta Russia bu maithiba pinaba honaba matamda USA yawna Western Bloc ki maikeigi Russia gi matakta thamliba sanctions sing asina maram oiduna USA gi mari chatpa ally oiba maru oiba country ke ama nongmagi USA rigi lapthorakli masida maru oina USA hairiba country amasung India hairiba country ni sigigi oina leiriba mari asida yamna chawbu mami amakak tari aduki matik yamna kuina unava fawba yanaramdraba India amasung China hairiba country asi hauji border trade fawba haukrabani ngasigi oina leiriba malem asida USA hairiba country asida super power ni haiduna leiriba makhogi oiba hegemony asida challenge tawrokliba country asi China hairiba country asini China gi maikeidigi hiram khuding makta US gi oina leiriba dominance asibo sindoknabagi damakta singnaba leptri aduga China hairiba country asibu counter tawnabagi damakta USA gi oiba khwaidigi yamna matik saba khulai hairagadi India hairiba country asini ideology manadaba khakta nattana China ga ngamkhai gi oiba chetnaba leiba malem asigi global power military da oigera economy da oigera power ama oina rise tawrokliba India hairiba country asida USA gi maikeidigi tongsinduna USA gi partner ama oina China bu content tawba haibasi USA gi khwaidigi yamna chawba manglan ama khang maramaduna USA gi maikeidigi India yawhanduna quad gi oiba cooperation natragana alliance ama form tawki hairiba group asisu USA gi maikeidigi matam gi oina adumak military gi oiba alliance ama CMC haiduna India di yamna kana pressure tawduna lakibani adubu ngasidi masigi tayonabada Ukraine gi oiba landform asida Ukraine kannabagi damakto honaba matamda India hairiba country asina USA dagi adumak lapthokiduna China gi hena naksinakhiba Russia India China hairiba power ohum asi punsilakbagi fibamda nongmagi changsilakli masigi matangda miyoi kya amagi maikeiri hauji USA gi oina leiriba policy asida penadaba kya ama leire mathangdana haujik leiriba lenga asigi oibi yamna chawba hypocrisy sing haujik lepa leitana media house ki amagi maikeiri gi question tawrakli madudi Russia Ukraine gi oiba landform asida Russia gi oiba crude oil sing asi US na sanction tawi haiduna thamliba asida India amasung China hairiba country asini phongna aduki matik yamlaba Russia gi oiba crude oil sing lepa leitana leiriba asi
ꯃꯁꯤꯁꯨ ꯍꯦꯛ ꯊꯤꯡꯅꯕ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯌꯨꯔꯣꯞ ꯑꯁꯤ ꯊꯤꯡꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯊꯤꯡꯂꯨꯔꯒꯗꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛ ꯐꯥꯎꯕ ꯇꯨꯕ ꯌꯥꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯐꯪꯒꯗꯕ ꯃꯔꯝ ꯂꯩꯕꯅ ꯌꯨꯔꯣꯞꯇ ꯎꯗ꯭ꯔꯒ ꯏꯟꯗꯤꯌꯥ ꯆꯩꯅꯥꯗ ꯈꯛꯇꯃꯛ ꯇꯥꯏꯅꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯤꯄꯣꯀ꯭ꯔꯦꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯋꯥꯍꯪ ꯇꯧꯔꯤꯕꯁꯤꯅꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯩꯗꯣꯛꯈ꯭ꯔꯒ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯇꯦꯔꯤꯐꯁꯤꯡ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯆꯩꯅꯥꯗꯗꯤ ꯊꯣꯏꯗꯣꯛꯄ ꯁꯦꯡꯁꯟ ꯊꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯁꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇ꯭ꯔꯝꯗ ꯇꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯍꯪꯂꯤ ꯏꯟꯗꯤꯌꯥꯒꯨꯝꯅ ꯑꯆꯧꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩ ꯍꯥꯏꯗꯨꯅ ꯇꯦꯔꯤꯐ ꯊꯝꯂꯒ ꯆꯩꯅꯥꯒꯤ ꯃꯊꯛꯇꯅ ꯊꯣꯏꯗꯣꯛꯄ ꯑꯦꯛꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯗꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯄꯤꯐꯝ ꯂꯩꯇꯦ ꯃꯔꯝꯗꯤ ꯆꯩꯅꯥꯗ ꯁꯦꯡꯁꯟ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯆꯩꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯔꯦꯠ ꯑꯦꯟ ꯃꯤꯅꯔꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛꯇꯨꯅ ꯑꯦꯗ ꯑꯃꯨꯛ ꯑꯊꯤꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯒꯤ ꯏꯀꯣꯅꯣꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯂꯩꯕꯅꯤꯅ ꯆꯩꯅꯥꯗꯗꯤ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯇꯧꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯋꯦꯕꯔ ꯑꯃ ꯄꯤꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩ ꯍꯥꯏꯗꯨꯅ ꯗ ꯂꯥꯎꯊꯣꯛꯂꯤꯕ ꯑꯊꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯤꯄꯣꯀ꯭ꯔꯦꯁꯤ ꯂꯩ ꯍꯥꯏꯗꯨꯅ ꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯨꯄꯔ ꯄꯥꯋꯔꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯑꯁꯤꯕꯨ ꯂꯧꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯄꯥꯋꯔ ꯑꯁꯤ ꯀꯛꯊꯠꯄ ꯌꯥꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯔꯁꯤꯌꯥ ꯏꯟꯗꯤꯌꯥ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯄꯨꯟꯗꯨꯅ ꯒ꯭ꯂꯣꯕal ꯁꯥꯎꯊꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯅ ꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊ꯭ꯔꯦꯠꯁꯤꯡ ꯄꯨꯡ ꯀꯨꯟꯃꯔꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯝꯅ ꯄꯥꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯕꯨꯗꯥꯄꯦꯁꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯌꯥꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄꯤꯁ ꯄꯨꯔꯛꯂꯅꯤ ꯍꯥꯏꯕꯗꯨ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯐꯝ ꯑꯗꯨ ꯐꯝꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠ ꯑꯁꯤꯅꯁꯨ ꯊꯣꯏꯗꯣꯛꯄ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤꯗꯤ ꯂꯩꯇ꯭ꯔꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯀꯝꯄꯅꯤ ꯑꯅꯤꯗ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯒꯤ ꯑꯣꯏꯕ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛ ꯅꯠꯇꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯃ ꯄꯤꯔꯤ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡꯒ ꯂꯣꯏꯅꯅ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯕꯨ ꯌꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯗ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯈꯪꯏ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯂꯩꯕꯥꯛ ꯑꯃ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯄ ꯄ꯭ꯔꯦꯁꯔꯗ ꯀꯩꯗꯧꯅꯨꯡꯗ ꯆꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯉꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔꯗ ꯆꯠꯀꯗꯕ ꯂꯩꯕꯥꯛ ꯑꯃ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯔꯁꯤꯌꯥꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯂꯛꯂꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤꯗ ꯒꯤ ꯂꯥꯛꯂꯤꯕ ꯁꯦꯡꯁꯟ ꯑꯁꯤꯅ ꯊꯣꯏꯗꯣꯛꯄ ꯆꯩꯊꯦꯡ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯉꯁꯤꯃꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯒ꯭ꯔꯣꯠ ꯂꯥꯛꯇ꯭ꯔꯕꯅꯤ ꯁ꯭ꯇꯦꯒꯅꯦꯟ ꯑꯣꯏꯅ ꯋꯥꯔ ꯏꯀꯣꯅꯣꯃꯤ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯁꯦꯡꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯟꯐꯝꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯁꯤꯗꯤ ꯐꯪꯂꯦ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯁꯤꯁꯨ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯃꯤ ꯑꯃꯈꯛ ꯎꯔꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯤꯜꯂꯛꯂꯤꯕ ꯁꯦꯡꯁꯟ ꯑꯗꯨꯗ ꯃꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯖꯕ ꯇꯥꯔꯒꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯟꯅ ꯁꯥꯡꯗꯣꯛꯄ ꯆꯥꯎꯊꯣꯛꯄ ꯂꯥꯟꯐꯝ ꯍꯥꯏꯕꯁꯤꯅ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯐꯕ ꯄꯨꯔꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯨꯆꯤꯡꯕ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯄꯤꯁ ꯄꯥꯝꯃꯤ ꯇꯧꯕꯇꯕꯨ ꯄꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯐꯪꯒꯗꯧꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯑꯗꯨꯕꯨ ꯑꯉꯝ ꯇꯥꯟꯅꯕꯒꯤ ꯑꯣꯏꯕ ꯃꯨꯛꯅꯕ ꯑꯗꯨꯅꯤ